ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯞꯗꯦꯠ ꯈꯔ ꯊꯝꯖꯒꯦ ꯑꯍꯥꯟꯕꯒꯤ ꯑꯁꯤꯗꯤ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯥꯡꯒꯨꯖꯝꯅ ꯃꯍꯥꯛꯀꯤ ꯐꯦꯁꯕꯨꯛꯀꯤ ꯄꯣꯁꯠ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯐꯣꯡꯗꯣꯛꯂꯤ ꯃꯗꯨꯗꯤ ꯃꯤꯌꯥꯝꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯀꯠꯐꯝ ꯑꯣꯏꯔꯝꯕ ꯑꯩꯒꯤ ꯐꯣꯟ Samsung S23 Ultra ꯐꯣꯟ ꯑꯁꯤ ꯉꯔꯥꯡ ꯍꯨꯔꯥꯟꯕꯁꯤꯡꯅ ꯂꯥꯛꯄꯤꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 13:18 ꯔꯣꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯒ꯭ꯔꯦꯇꯔ ꯅꯣꯏꯗꯥ ꯋꯦꯁ ꯅꯤꯌꯔ BNS ꯋꯥꯔꯟ ꯁ꯭ꯀꯨꯜꯒꯤ ꯃꯐꯝ ꯑꯃꯗ ꯁꯟꯗꯦ ꯃꯥꯔꯀꯦꯠꯀꯤ ꯚꯤꯖꯤꯇꯦꯕꯜ ꯁꯣꯄꯤꯡ ꯇꯧꯔꯤꯉꯩꯗ ꯐꯣꯟ ꯑꯁꯤ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯐꯣꯟ ꯑꯁꯤꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯔꯟꯒꯤ ꯃꯐꯝ ꯀꯌꯥꯗ ꯃꯍꯥꯛꯅ ꯁꯔꯨꯛ ꯌꯥꯔꯨꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕꯁꯤꯡ ꯂꯣꯏꯅ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯔꯤ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯥꯡꯒꯨꯖꯝꯒꯤ ꯐꯣꯟ ꯂꯥꯛꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯅꯤꯔꯛ ꯁꯨꯕꯅꯤ ꯍꯥꯏꯔꯤ ꯃꯃꯥꯡꯒꯤ ꯗꯤꯋꯥꯂꯤ 2022ꯒꯤ ꯗꯤꯋꯥꯂꯤꯒꯤ ꯃꯇꯝꯗꯁꯨ ꯕꯥꯏꯛ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯅꯤꯅ ꯐꯣꯟ ꯂꯥꯛꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯃꯨꯛꯁꯨ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯥꯡꯒꯨꯖꯝꯅ ꯃꯍꯥꯛꯀꯤ ꯃꯥꯡꯈ꯭ꯔꯕ ꯂꯥꯛꯄꯤꯈ꯭ꯔꯕ ꯐꯣꯟ ꯑꯁꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯐꯣꯡꯗꯣꯛꯂꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯔꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯕꯨ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯔꯝꯕꯅꯤ ꯍꯥꯏꯕ ꯑꯃ ꯁꯦꯡꯗꯣꯔꯛꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯁꯦꯡꯗꯣꯛ ꯋꯥꯔꯣꯜ ꯑꯗꯨꯗꯤ ꯑꯩ ꯃꯨꯁꯂꯤꯝ ꯃꯆꯥꯅꯤ ꯃꯌꯥꯝ ꯑꯩꯅ ꯃꯩꯇꯩ ꯁꯥꯔꯒ ꯃꯩꯇꯩ ꯅꯨꯄꯤ ꯀꯣꯏꯕꯅꯤ ꯑꯃꯗꯤ ꯑꯩꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯁꯥꯔꯒ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯑꯞꯂꯣꯗ ꯇꯧꯈꯤꯕ ꯑꯗꯨ ꯃꯤꯌꯥꯝꯗ ꯑꯩ ꯁꯦꯡꯗꯣꯛꯆꯔꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯑꯊꯧꯕ ꯄꯥꯔꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯤꯔꯥꯆꯟꯗ꯭ꯔꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯏꯃꯨꯡꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯁꯥꯒꯩ ꯅꯥꯇꯩ ꯂꯩꯀꯥꯏ ꯈꯨꯟꯗꯒꯤ ꯍꯧꯗꯨꯅ ꯃꯔꯩꯕꯥꯛ ꯃꯐꯨꯔꯨꯞꯀꯤ ꯋꯥꯔꯤ ꯁꯥꯕ ꯃꯇꯝ ꯑꯣꯏꯔꯦ ꯃꯩꯇꯩ ꯐꯨꯔꯨꯞꯄꯨ ꯇꯝꯅꯅ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯗ꯭ꯔꯒ ꯑꯃꯗꯤ ꯏꯒꯤ ꯄꯟ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯊꯦꯡꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯟ ꯀꯣꯔꯣꯉꯥꯟꯕ ꯈꯨꯃꯟꯅ ꯐꯣꯡꯗꯣꯛꯂꯤ ꯉꯁꯤ ꯁꯛꯈꯪꯗꯕꯁꯤꯡꯅ GT ꯋꯨꯃꯦꯟ ꯀꯣꯂꯦꯖ ꯒꯦꯠ ꯃꯃꯥꯡꯗ ꯋꯥꯔꯣꯜ ꯈꯔ ꯏꯕ ꯆꯦ ꯑꯃꯒ ꯂꯣꯏꯅꯅ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯊꯅꯝꯂꯦ ꯍꯥꯏꯔꯤ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯁꯦꯡꯗꯣꯛꯇ꯭ꯔꯕꯗꯤ ꯈꯥꯡꯉꯕꯣꯛꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯆꯪꯕꯗ ꯕꯣꯏꯀꯣꯠ ꯇꯧꯕꯗ ꯋꯥꯔꯦꯞꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯆꯥꯎꯔꯥꯛꯅ ꯄꯨꯡ 7:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯖꯤꯞꯁꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ 8 ꯂꯣꯝꯅ ꯁꯨꯔ ꯍꯣꯁꯄꯤꯇꯥꯜꯒꯤ ꯄ꯭ꯔꯣꯄꯥꯏꯇꯔ ꯗꯥꯛꯇꯔ ꯁꯣꯃꯦꯟ ꯂꯥꯏꯁ꯭ꯔꯝꯒꯤ ꯌꯨꯝꯗ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯊꯅꯝꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11 ꯔꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯈꯥꯡꯉꯕꯣꯛ ꯀꯩꯊꯦꯜꯗ ꯐꯝꯈꯤꯕ ꯃꯤꯐꯝꯅ ꯋꯥꯔꯦꯞ 4 ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯗꯤ ꯗꯥꯛꯇꯔ ꯁꯣꯃꯦꯟ ꯂꯥꯏꯁ꯭ꯔꯝꯒꯤ ꯌꯨꯝꯗ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯊꯅꯝꯕ ꯑꯃꯗꯤ ꯐꯣꯟ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯕꯤꯒꯅꯨ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯝꯕ ꯂꯨꯞꯅ ꯀꯔꯤꯒꯤ ꯆꯠꯊꯔꯤꯕꯅꯣ ꯍꯥꯏꯕ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯁꯦꯡꯗꯣꯛꯄꯤꯔꯛꯎ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯁꯦꯡꯗꯣꯛꯇꯕ ꯇꯥꯔꯕꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯈꯥꯡꯉꯕꯣꯛ ꯈꯨꯟꯗ ꯆꯪꯕꯗ ꯕꯣꯏꯀꯣꯠ ꯇꯧꯕ ꯍꯥꯏꯅꯁꯨ ꯌꯥꯅꯔꯦ ꯂꯣꯏꯅꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯀꯅꯥꯅ ꯆꯠꯊꯕꯅꯣ ꯍꯥꯏꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯨꯞꯁꯤꯡꯅ ꯊꯤꯗꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅꯁꯨ ꯋꯥꯔꯦꯞꯅꯈ꯭ꯔꯦ ꯍꯥꯏꯔꯤ KCP PWG ꯑꯦꯛꯇꯤꯚ ꯀꯦꯗꯔ ꯑꯃ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯐꯥꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯩꯕꯨꯡ ꯆꯤꯡꯃꯩꯔꯣꯡ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧ ꯂꯨꯞ KCP PWG ꯑꯦꯛꯇꯤꯚ ꯀꯦꯗꯔ ꯑꯃ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯐꯥꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯑꯣꯏꯅꯥꯝ ꯑꯃꯔ ꯁꯤꯡ ꯑꯦꯂꯥꯏꯁ ꯖꯣꯏ ꯆꯍꯤ 98 ꯀꯧꯏ ꯍꯥꯏꯔꯤ ꯃꯉꯣꯟꯗꯒꯤ ꯃꯣꯕꯥꯏꯜ ꯍꯦꯟꯗꯁꯦꯠ 3 ꯑꯃꯗꯤ ꯁꯤꯝ ꯀꯥꯔꯗ 3 ꯐꯥꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯖꯦꯅꯤꯝꯁꯀꯤ ꯍꯣꯁꯄꯤꯇꯥꯜꯗ AC ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯄꯣꯠꯂꯝꯁꯤꯡ ꯍꯨꯔꯥꯟꯕ ꯃꯤꯁꯛ ꯊꯧꯕꯥꯜ ꯃꯣꯏꯖꯤꯡꯗꯒꯤ MD ꯑꯃꯔ ꯖꯦꯅꯤꯝꯁ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ